Lakhipur online putoksaba August kitang mari ningthau kaba numit ki Khomjinba Pao tabirase. Ahanbada maroiba Pao Jiribam gi mihata chenaba wadhauriba pumnamak athubada phabinaba JSC na phongdorakli. Manipuri Sahitya Parishad Assam Lakhipur District Committee gi makhada leiriba branch taret ki akhanaba mifam pangthokre. Padmasri Ratan Thiam Laikhitabada Sangai Club Ramnagar Tukona Awaba Phongtokre. Ampal gi mifam pangthokre Nupilan Mitamama Lakliba December 12 Maikhum Hangadori. Asmita Khelo India Kickboxing City League Lisingani Kunmanga Kuntaru Jiribam da Hodokre Amasung Kang Tournament Hayeng Ahanba Semi Final YLC Dibong Kunoga MNCB Ningthembam ga sanaragani. Haujik mapung oiba pau tabirasi. Mamang chahi gi November gi 13 da Jiribam gi Borobekra subdivision gi manung channa leiba lamlong kaithelda ahal ani amasung nupi angang taruk kuki khulai paiba singna tamthina hatpi khibagi thodogaduda chenabani haiba mioi ani NIA na phagatpa ngamkhiba dubu victim family Borobekra khunja sing amadi JSC na NIA bu thagatpa phongdorokpaga loinana thodogaduda chenari papumnamak athuba matamda phagatpiu haina ngarang Jiribam da paumi singa unaba amada victim family Borobekra khunja sing amadi JSC na phongdokre. Jiribam gi Babu Parada Jiribam Higher Secondary School Relief Camp ta pangthokiba paumi singa unaba duda JSC against brutal killing of 8 innocent village ki convener Y Sanjoy Singh na phongdokhibada thodogaduda chenabani haiba mioi ani thenglabasu thengna NIA na phagatpa hore adubu thodogaduda chenaba wadhauriba mioi sing athubada phabiduna matik chaba chairak pibiu haike. Paugi mifam aduda Jiribam Higher Secondary School da leiba IDP singsu sarukja ki hairi. Ngasi akoina famjariba akogi press meet asida akoina hajaningbadi akogi November gi tang 13 2024 da Borobekra subdivision manung channa leiriba lamlong kaithel maktada thokiba thodok aduda leigidaba ahal ani tamthina hatpiramba loinana angang ahum amadi nupi ahum pharaga puraga akogi Barak Tuelda tamthina otna bira hatuoga langthabirakhiba adubu akogi hojik thengnabu thengna NIA na hoji mioi ani phaduna hoji chenaba mioi ani phariba se asige makha taba moi gi mioi Lakhiba numitor lakhibse mioi kunthrai na lakhibni ado mioi ani khang phaba se makha tabu ju phabiraga makoi gi chairak pibam thokpa sibagi kano se chairak se pibam thokpa se pibiu haibagi asima akoi gi je imung manung amadi akoi gi khunja sing je sigi maiki dagi sima hajari loina na thokiba thodok ado akoi gi chumna kanoda yumduda laga tawgiba thodok nate ajo thokiba thodok se manak nakpada akoi gi CRPF kano singi mogi posting loina leiba ngaktani adugi moigi mamangmakta hatkiba mioi singdo athuba matamda pharaga puthopi haiduna koigi imung manung amadi JSC kunjasing maiki dagi simasu koi thamjari. Ngarang August ki tang ahum nongmaijing numit ki ayuki pung 10 taba matamda Manipuri Sahitya Parishad Assam Lakhipur District Committee gi makhada leiriba branch taret ki oiba akhanaba mifam ama konjeng lekai da leiba Manipuri Guest House ta phangki. Parishad ki Lakhipur District Committee gi President Leisungbam Robindra Namayai tangbal loduna phangkiba mifamda Singirbon branch ki President Changamai Mohan amadi Parishad Central gi CEC member oibiriba Lakhipur gi AP President Oinam Biramani na phambak ta lengsinki. Haukiba July ki tang 13 Hailakani da phangkiba CEC mifam Paudam Parishad Central Committee ki Secretary Posangmam Raj Bihari na marik chumna paudamlaba matung Lakhipur District ki makhada leiba branch singda live member amadi donor member sing nauna khomgatnaba receipt book amadi form yantokhi. Ngarang lauki bawarep sing makhatana live member donor member sing da identity card piba Changamim ibopisakpu in charge khankiba loinana kabi sammelan seminar pangthoknana basinba mitei mayek School ki Satra Singda Changdam Nahan Bagi Damak Manikumar Naurem Chada in charge Hapki. Award ki Damak branch ki Putang da Pisin Biba Branch Sing Amadi Lakhipur District Committee ki Oipa Tongan ba Assam Gramin Vikas Bank Poilapul da account hangba branch kudingi school amamam da Parishad na social service tauba asina chingba warep kaya lokhi. Mifam ga mari lainana CEC member Sapam Robindro Thoksom Anjana
Haibithabam Dhirarani, Dr. Moirangthem Sobita, Posangmum Rajendra, Manikumar Nauremcha, Athokpa Miboton, Ingudam Sunan, Brahmachari Mayum Nimai Sarma, Yengkhom Ras Bihari, Soraisam Ras Kisorna Chingba Miyoi Kyana, Maroiba Wapam Kya Thambiki Haina, Parisat Lakhipur District Committee ki Secretary Ingudam Nilbirna Phongdorakli. Khangan Jaba Ma, Mitei Mayek Diploma Course ki damak Anoba Admission Haure. Zakai Rol Loop Chingdong Lekai na Sinduna Mitei Irol Iek Loina Silon Apunbalu Milala Samgi Makada Chahi Amagi Oiba Mitei Mayek Diploma Course ki Anisuba Batch ki Admission Haure. Course asigi Ahanba Batch Mai Pakna Chingdong Lekai da Leiba number Chahum Gataramapan LP School Kaptanpur Part 1 da Leiba Study Center asida Mai Pakna Pangthokre. Chahi amagi oiba Mitei Mayek Diploma Course asida Anisuba Batch da Ming Chanaba Akupa Marol gi damak mobile number 6003-471-823 natraga 8638-296-750 natraga 6002-888-192 number asida pau phabiraknaba Yakairo Loop Chingdong Lekai ki maiketagi pauzilakli. Sangai Club Ramnagar Tuko Silcharna Sinduna Padmasri Ratan Thiamna Taibang Thadokibada Awawa Phongdokpagi mifam ama ngarang August ki tang ahum nongmaijing numita Silchar Ramnagar Tuko da leba Sangai Club ki sanglenda pangthokre. Thauramda saknairaba Padmasri Ratan Thiam ki saktamda Maira Mekruk amasung Leisu Katuna ikai khumnajaki. Sangai Club Ramnagar Tuko ki President Khaidem Omolna mifamapu oiduna pangthokiba awapo phongdokpagi mifam aduda Advisor Dr. K.S. Nandababu, Manipuri Sahitya Parisad Assam Ramnagar Masagi General Secretary K.S. Puspalata, Retired Headmaster Khaidem Nonigopal, Retired DFO Yenrebam Khambaton, Retired Naval Officer Konsam Hemantana Chingba Miyoi Phamba Kileiteng Oiki. Thauram Haudokpada Dr. S. Merinana, Padmasri Ratan Thiam gi maramda wapam khara phongdokhi. Mifam mapu amadi phambakta leiteng ki basingna nungaita pa phongdokna kibada Club ki General Secretary Konsam Kishore Kumar, BP NG Prajalal, amadi Advisor NG Sonil Chingba Miyoi Singsu Sarukjaki. Thauramadu NG Prajalal na conduct tobikhi. Thauramgi aroibada Mayam Punna minute amatumina leptuna Laikhitrabagi Thawaina Lairam Lenda Ingna Chikna Lairunaba Thauniminaki. Mahakna inkumzari sinamaga chamapranga budaruki matamda phongba haukiba nasani hariba chepong asida achuba thawjang lorkiba bishakamani chepong asi Sony manihar haise hoji Canada da lei mahak se akhawba lampui wari ibani pang writer Sony manihar da sutama mushina da loina kiba biyoyamani Ratan Thiam Sony Ratan Thiam Rajkumar Vidur Matpung oiba thogam lokuna thakhai giona Rajkumar Vidur Sidi Bangladesh kini mapung oina thogam lokuna thakhai giona puthoknamba journal periodical journal amane hiziki lasani haibis Rudra Kawomi oiba suyawi Sony na chepong sigi editor oiba Sony se hiziki Canada da laikrabani citizen oidana Sony ki matung da Ratan Thiam na umar editor oiki hai Matamduda Mamin Ratan Thiam haina kawgi mukam hase Ratan Kumar haina kawan khunarani lasani da Hindi All Assam Manipuri Maira Paibi Apunbalup Ampalgi Office ta Luki President Beni Misra na mifam apoiduna Miyamgi oiba mifam ama ngarang August ki tang ahum da pangthokre. Mifamna kubna khananainaraba matungda Nupilal gi mitam ama Maira Office mamangda khinnana bawarip lauki loinana mitam asi khinnana bahonabada maruiba thodang launanaba Nupilal Statue Construction Committee amasu semkhre. Committee asigi chairperson oina Prabharani Devi, convener da Hizam Syam Kumar, Vice President oina Syamola Singha, co-convener da Nandida Singha, Treasurer oina Bidamani Singha galoinana Executive Member Taraturuk Khanduna Mapung Phaba Subcommittee ama semki. Mifamna lagliba December gi tarani thoya sida Nupila numita mitamadu maikhum hangna bahona bahaina warepna ki haina Ampal gi Secretary Vijaya Singha na paudam lagli. Indian Meteorological Department na Lakliba numit nini humni asi Guwahati ka thangnaba rajya sigi athe mafam singda akhak arab galoinana nong kanna chugani hairi. Meteorological Department ki pawasigi matungina chingi manakta khundari ba miyoi sing mikup na hom singna lainana ba hairi.
Masiga loinana Arunachal Pradesh da nong kanna churaba yai haina red alert lauthokre amasung Arunachal Pradesh ka thangnana leiriba Lakhipur amasung Dhemaji jila dasu red alert lauthokhi. Kasar Singirbon gi Kangloi singna pungsinduna All Singirbon Kang Association haina mingthonba apunba organizing committee ama ngarang August kitang ahumda semkhre. Committee asigi president oina KH Ranjit aduga WK Surjit bu general secretary oina khanke. Mifamna laukiba warep sing adugi manungda All Singirbon Kang Association asendana August ki tarahumdoi dagi local tournament ama hauba team singdagi entry fee lupa chahum tawduna lauba aduga tournament asigi ahanba mana lupa lising ahum ani suba manada lising ani aduga ahum suba manadana lupa lising ama thamba haina warep nakhi hairi. Jiribam gi Babuparada leba RK Senatombi Devi Vidyalaya gi indoor hall da Jiribam district kickboxing association asinduna Asmita Khelo India kickboxing city league lisingani ga kunmanga kuntaru Jiribam gi DC Krishna Kumar na chief guest oiduna ngarang haudokre. Thoramasida Jiribam Olympic Association gi president L Ranjit Kumar, social worker N Buddhachandra, Jiribam Jila Parishad ki ex Adhyaksha KH Janaki Devi amadi retired SP M Mubina mathangsidna president guest of honor oina daista lengsin ki. Sanaba sida Kasar Imphal West Chandel amadi Jiribam gi sanaroi chamaga tararomna sarukja ki hairi. Sanaba sida chief referee oina KS Basanta amadi referee oina M Chaning Khombi A Sanatombi Chanu Dilbung Teresa K Biju Sarmana match sing asibu conduct obiki. Mr. Kumar, IAS, Deputy Commissioner of Deva. Thank you so much, sir. June gitang taruktagi District Kang Association Jiribam na sinduna Dibong Kuno Community Hall gi kangsangda Kangkhuttara tarukna saruk yaduna sanariba ahanba mix district kang tournament lisingani ga kunmanga gi ngarang sanakiba ba aroiba quarter final knockout match ta Yawol B Champanagar na MNCA Ningthembambo Panjal Taramathoi Tareta maithiba piduna MNCA Ningthembam tournament asidagi laihore. Match asi K Manglemba amadi H Inau Pisakna referee amadi scorer gi thodang lobiki. Tournament asigi hayeng August ki tang manga Nungtil pung amataba matamda ahanba semi-final knockout match ta YLC Dibong Kuno Jiribam ga MNCB Ningthembam ga sanaragani. Nungairaba pao yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba Saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya layengana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengjari. Mobile number 8638078821. Hairiba number asida layengba lakpagi mangwainana appointment book tobinaba khanganjari. Admission open. July lisingani ga kunmanga session gi damakta UGC na recognize tawraba thataruki oiba paramedical certificate course kaya gi damak mingchanba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambining basingna July gi tang kunthra gi manungda mingchanbi ba yaragani arts science natraga commerce 12 pass tarobasingna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani Silchar Rongpur Part 2 Rongpur Mitei Khun manakta Sri Krasar ga thangnabada leiriba
IMPS Open College Energy Healing Center campus asida lengsinbirago akupa marolgidamak mobile number 9395732456 natraga 9706554286 number asida pau phaunabiu. Lakhipur online channel asibu yangbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu. Aroibada maroiba pau amukhanna Jiribam gi mihata chenaba wadhauriba pumnamak athubada phabinaba JSC na phongdorakli Manipuri Sahitya Parishad Assam Lakhipur District Committee ki makhada leiriba branch taret kya khanaba mifam pangthokre Padmasri Ratan Thiam laikidabada Sangai Club Ramnagar Tukona awaba phongthokre Ampal gi mifam pangthokre Nupilan mitamama lakliba December 12 da maikhum hangadori Asmita Khelo India Kickboxing City League lisingani ga kunmanga kuntaru jiribam da hodokre amasung Kang tournament ta hayeng ahanba semi final YLC Dibong Kunoga MNCB Ningthembam ga sanargani Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare